ꯆꯠꯂꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯇꯧꯊꯔꯛꯑꯒꯦ ꯆꯠꯂꯤ ꯅꯠꯇꯦ ꯇꯧꯔꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯣꯟꯂꯥꯏꯟꯗ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯉꯔꯥꯡ ꯑꯦꯛꯖꯥꯝ ꯍꯧꯗ ꯉꯥꯏꯔꯤ ꯉꯁꯤ ꯁꯨꯇꯤꯅꯦ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯦ ꯉꯁꯤ ꯇꯧꯊꯔꯁꯦꯅ ꯇꯧꯔꯦ ꯃꯌꯥꯝ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯏꯟꯖꯥꯡ ꯌꯦꯡꯕ ꯃꯌꯥꯝ ꯁꯣꯝꯗ ꯂꯩꯔꯦ ꯊꯣꯡꯕ ꯁꯤꯅ ꯉꯥꯒꯤ ꯑꯩꯈꯣꯏ ꯇꯥꯔꯤꯁꯦ ꯃꯥꯒꯤ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯅꯦ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯅ ꯉꯥ ꯑꯇꯣꯏꯕꯒ ꯑꯇꯥꯎꯕꯒ ꯊꯣꯡꯅꯕꯅꯦ ꯑꯗꯒꯤ ꯁꯤꯗꯅ ꯈꯦꯔꯁꯤ ꯂꯣꯏꯔꯦ ꯁꯤꯅ ꯏꯔꯣꯝꯕꯅꯦ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯅ ꯁꯤꯡꯖꯨ ꯁꯨꯅꯕꯅꯦ ꯑꯁ ꯃꯊꯦꯜ ꯈꯨꯌꯥꯝ ꯑꯃ ꯇꯧꯋꯦ ꯍꯥꯎꯔꯅꯤꯍꯦ ꯑꯗꯒꯤ ꯁꯣꯝꯁꯤꯅ ꯉꯥ ꯅꯨꯡ ꯊꯣꯡꯅꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯃꯁꯤ ꯀꯩ ꯉꯥꯅꯣ ꯉꯥꯁꯦ ꯀꯩꯅꯣꯅꯦ ꯉꯥꯍꯩꯒ ꯔꯧꯒ ꯑꯇꯣꯏꯕꯁꯨ ꯑꯇꯥꯎꯕꯁꯨ ꯂꯣꯏ ꯊꯣꯡꯉꯅꯤ ꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯅꯕ ꯑꯇꯥꯎꯕ ꯊꯣꯡꯅꯕꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯍꯦꯛꯄ ꯍꯋꯥꯏꯖꯣꯟꯅꯦ ꯑꯁ ꯌꯥꯝ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯒꯤ ꯏꯔꯣꯝꯕꯅꯦ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯤꯡꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯀꯣꯕꯤꯗꯒꯤ ꯑꯗꯒꯤ ꯉꯁꯤꯗꯤ ꯌꯦꯟꯗꯦꯝ ꯃꯔꯨꯒ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯡꯖꯨꯁꯤ ꯍꯥꯎꯔꯅꯤ ꯉꯥ ꯇꯥꯎꯕ ꯍꯧꯗꯣꯔꯦ ꯉꯥꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯥꯝ ꯃꯨꯟꯅꯗꯤ ꯇꯧꯔꯣꯏ ꯌꯥꯝ ꯃꯨꯟꯅ ꯇꯧꯔꯗꯤ ꯍꯥꯎꯈꯤꯕ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯁꯦꯀꯣ ꯀꯥꯕꯛ ꯍꯥꯏꯕꯗꯤ ꯄꯦꯠ ꯂꯥꯎꯕ ꯑꯗꯨꯝ ꯃꯆꯨ ꯈꯤꯇꯪ ꯑꯣꯜꯂꯛꯄꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯣꯏꯔꯦ ꯃꯍꯤꯁꯦ ꯈꯔ ꯀꯪꯉꯦꯍꯦ ꯉꯥ ꯑꯇꯥꯎꯕꯒꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯆꯥꯛ ꯁꯨꯕ ꯍꯧꯗꯣꯔꯦ ꯁꯤꯡꯖꯨꯒꯤ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯉꯁꯥꯏ ꯎꯠꯆꯈ꯭ꯔꯦꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯍꯋꯥꯏ ꯊꯔꯥꯛꯁꯤꯁꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯄꯥꯟꯕꯅꯦ ꯑꯗꯒꯤ ꯍꯋꯥꯏ ꯊꯔꯥꯛꯀꯤ ꯄꯥꯝꯕꯤ ꯍꯋꯥꯏꯃꯇꯣꯟ ꯑꯗꯒꯤ ꯐꯗꯤꯒꯣꯝꯁꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯒꯤꯅꯦ ꯑꯩꯈꯣꯏ ꯁꯪ ꯇꯥꯅ ꯊꯥꯕꯗꯣ ꯆꯔꯣꯡ ꯇꯧꯔꯒ ꯑꯗꯨꯒꯤ ꯐꯗꯤꯒꯣꯝꯗꯨꯅꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯨꯊꯔꯒꯦ ꯑꯗꯨꯒ ꯆꯥꯊꯕ ꯍꯧꯔꯛꯑꯒꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯄꯥꯟꯖꯕ ꯉꯥꯛꯇꯅꯦ ꯁꯤꯡꯖꯨꯗ ꯍꯥꯞꯄꯤꯕ ꯃꯆꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯄꯥꯟꯖꯕ ꯉꯥꯛ ꯆꯥ ꯍꯥꯞꯇ꯭ꯔꯦ ꯂꯥꯗ ꯆꯥꯕ ꯌꯥꯎꯔꯅꯤ 이런바다 핫도래? 이런바 핫도래? 하빠니 하비다 는 성무지 또 왜 오빠? 다사쿠사 나랑 다사쿠사 성무더라 하비나 잡라 막ok을 ngowba 해 하리 실례래 ꯉꯥ ꯊꯣꯡꯕꯗꯣ ꯇꯥꯎꯔꯒ ꯊꯣꯡꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯧꯕꯒꯤ 30K ꯌꯧꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯣꯏꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯣꯡꯉꯦ ꯑꯗꯨꯗꯨꯒ ꯉꯁꯤꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯊꯥꯂꯤꯅꯦ ꯑꯩꯈꯣꯏꯅ ꯆꯥꯖꯗꯣꯏꯁꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯇꯧꯔꯤꯁꯦ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯉꯧꯕ ꯑꯃꯅꯦ ꯑꯗꯒꯤ ꯏꯔꯣꯝꯕ ꯑꯃꯅꯦ ꯁꯤꯡꯖꯨ ꯀꯣ 이rom바ꯁꯤ나 ꯀꯩꯅꯣꯅꯦ ꯂꯐꯨ 이rom바 ꯑꯗꯒꯤ ꯁꯤꯅ ꯁꯤꯡꯖꯨꯁꯤ나 ꯑꯩ ꯉꯁꯥꯏ ꯎꯠꯆꯕꯗꯣ ꯑꯗꯒꯤ ꯊꯕꯤ ꯀꯣ ꯀꯩꯅꯣ ꯊꯕꯤ ꯀꯥꯏꯖꯔꯦ ꯆꯝꯐꯨꯠ ꯑꯗꯩ ꯉꯥꯁꯤꯅ ꯉꯥ ꯃꯍꯤ ꯌꯥꯎꯔꯒ ꯑꯁꯇꯤꯟ ꯌꯣꯜꯂꯦ ꯇꯥꯎꯔꯒ ꯊꯣꯡꯕ ꯁꯤꯅ ꯇꯣꯏꯔꯒ ꯊꯣꯡꯕ ꯁꯤꯅ sagolhawai ꯍꯧꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯧꯔꯁꯤ ꯍꯧꯔꯒꯦ ꯀꯗꯥꯏꯗ ꯍꯋꯥꯏꯅꯣ ꯚꯥꯏ ꯍꯧꯔꯦ ꯂꯥꯗꯒ
想这个好哎。好嘞。那你不的。贵一下了吧？其他ngà to một đấy em to nó thùng nó thôi chứ bây giờ phải tán thùng này妈，对不起。其他哪里看？想不想接受？喂，singju 좀 돼. đau là vậy ta này, họ hoàn toàn cái địa phương là xin lỗi ba lần này, hoàn toàn cái địa phương khơi thì kinh quân đấy à cái này. Quay hình quần mấy cái. nhà mình là sống rồi đâu ạ? Cái lắm giả gì khăn định rồi ạ? Xin chú hỏi. Hầu rồi. Làm cái gì thì được. Xí đấy anh. Hiểu không? Đấy. Kia sang cái này. Kia quá đi này. Kia đi saya cái nó nằm ở đây rồi không được. Mà nên người xin thì người. Con sagolhawai. singju howkharea ấy. Ăn này là gì? Nó này. Nó lại. Hầu nhớ hầu. Xong mình sẽ sang này. Chắc không? Trong bữa Ừ. À, sai rồi. trong bữa sáng thay chắc là. Ê, giờ nó cứ. Đấy, Đây, xíu đây. xa rồi. Đây, không rồi. Mẹ xin là rồi bôi cái kher gì đó, lôi chân là cái gì xoay. Kia xuống gì à? Rồi. Hỏi hồng gì? Hồi. Bốc xệ. Căng móng lên kìa. Mà thiên nhạc mạnh kìa. Ngoại hình. Lấy đâu mà không xa gì. Mẹ em, video trên ngoài này có gì like, subscribe tôi có video đâu. Mà ta sẽ lôi chân ra cái mẹ em. Happy 30K. Happy 30K. Happy 30K family mẹ em. Lôi chân ra cái.